Mapa Macha ani changduna yonminari Heimahi singado. Mina su yamna pamne, aduga mina su yamna changba Heimahi yonba mafam amasu oirami. Mukoi ani thela macha ama tawduna yonjabani. Mega macha nupa pathauda. Ibungo, Heimahi selor, khara yamna semlo. Nungsaga sabasida mi su lakpa lepte, yamna lai. Matang aduda chawba kauba ahal oiraba nupa amasu Heimahi thakpa laklami. Haima, icha pathaudina. Nangbu narik tambay a hostel lay badain. Karam kanda halak ni bay jade. Mama, ay numinini musuri halakpa. O, pare. Nangbu loy rubro tamba. Mama, loy drida, pay. Kana hola ko icha sidi. Karam kanda mo chatauri bano. Mama, ay chalaroida. Kay gino ne jabo. Kay daw ba yaurage. Tamba loy dri hairaga. Chalaroy hairisibo. Kay gino. Mama, kesu tawdeda. Imado, kanna naduna layri. Baba mathanda Heimahi yonduna ichal nupiga aigagi mahi tamhanbado warini taw. Mama, aduna ay tuwe ichanbu mahi masing ningthijana tamhangi tawban. Jana yingba ngamnaba amukta hotnakhige. Chawbasa nungaitaba phawrami aduga themjinbirami. Ichasidi wakhal hanthaganuko. Nangsu ima babagi mating pangibase yamna pharabani. Asumna pathaw mapagi mating ngahak pangbiramduna halaklay. Ima, se, nasa khara nungay bro. Ibungo, ima hakchang se kitang di nungay re. Ado, nachal nupido lawbiruro thengani. Hoy ma. Asam na machal nupi Linthoi bu school dagi lawba laklami. Mani yawrakpadadi Linthoi ungduna layrami. Jan, kidawragi nangbo, nasa nungay da bro. Tachaw, akoy ojana aigi school fee singdo thido o hayre. Tidrawadi ay sida sulay tamba yaro hayri. Tachaw, aygi fees amta thibiyo. Adugi oire. Tachaw layri sidi, thiradoi. Tachaw na nangi fido, kem khan ganuse. Tachaw, soydan ni thiyo ko, ay imanabi miyama mangda ikayeba. Thidoini. Somdana, paisayam na paiba, gudondo, magi kada famdo na layrami. Machano paso changlaklami. Ipagi lakpa. Yengu. Ako'y mamangda layriba megado. Machanupaduga jangdana Heimahi yoliba maline. Madu maming yam chatline. Ado haujikti miyamna yam pamne haibadai. Moigumbana Yonba Heimahi do ichaibunga thau launuko. Hoi pau, aina moigumbadai Heimahi thakpido manbra. Horendi moigi dukando thugairuge babu. Moido sakta yam nushide. Yengsu yam yeningde. Icha sidi. Ipani yai. Moigumba sakta nusidaba singsidine amata laheloidawni. Lakpa magi miyoi khara tawdana pathaw amadi megana famliba Heimahi yonfam aduda laklami. Hai, nusida kanana Heimahi yolo hai. Ha, theladaga hapadana pharamgani pharamloisu khangdaba. Ha, ibungo lakpa kaidawba yauragene. Nangbu isaw sawno aikoina yolibasidi asengba haidagi sungbani. Karisu ahenba hapchade ibungo. Aduda khangde, noisida Heimahi yonba yar karigi yaridoriba. Machabu megana themjille. Ibungo, yarese, nang tumina lay. Dukan oina phajana saraga luna nana phamba yadro ha. Sida yoliba khuyonse miga narodro. Yam thuna yonba lepo. Natradi kya nungairoi. Akhoidi yone, nang kaidawge habano. Oh, adu oiradi yolone ko. Asi haramduna makhoigi thela adu thugaiba hore. Heimahi mayamdusu makhada taduna loina haidokle. Pathaw changsinduna khutthagi tawi mapana mabu khamduna thammi. Ibungo lakpa nangna tawribase kharadi henmale. Akhoibu lairare haina usidaba male. Pharamani hujikti. Ngasi gore. Noi napana cha hayengdagi mafumsida Heimahi yonbar. Yolamba thengnaraba noi kya na teijaroi. Kaya du sitriba no yewune. Ibungo, lao, chalase. Animation asibu yengbiriba mayam pumnamakpu Kanglay Story Manipuri Maikaidagi taramna okjari. Animation asibu fazana semna bahotnabada aikoida matam kaya ama changbana khudongchadaba kharasu adumang mayokni. Aduna aikoina hapjariba number asida mayamna angamba mating kharata oirabasu pangbiyu. Aikoigi channel asibu hena support tawbiramo. Aikoisu mayamgidamakta nungairaba animation kaya ama puduna lakchage. Mapa machada yumda yamna wakhal nungaitana halakle. Ipagi bungo pathaw. Nang makhoiga kha managi khanganuko.
Makhoidi senjau paiba tauge tangamba aikhoidi lairaba punsisidi makhoina masing oina thabiba nate aduna ijana phawribado ipasu khangi adubu matang jade akhoigina haibadabu kanasu leiroine henangbo aduna nang phathaba tamuko jojo pothana batawrose isase ngasidi nungaifamsu khangdre baba ai kaisu manaroye kem khanjanganuko Mathangi numitni pathau mama amadi machal nupi makhoidi loina haugatuna thaba inkhang loisenari adubu megadi haugalakte makhoina changsinduna haudokhlubada megadi aduma khumlaktre mahak taibang asibu thadoktuna chatkhirame mapana hairambagi matung inna mahak lakpaga manadre aduna ma masagi khul aduda heimahi yonkhidre pathau haujikti atopa mafam kayada chattuna heimahi sing adubu yonba hauraklami Magi heimahi sing adubu yamna pamnaba oirami nongmadi mana heimahi yolinge khul adugi paisa yamna paiba nupa amagi machanupi thoibi laktuna heimahi adubu thaklami tamogi heimahi sidi yamna hawina keke machal hapke kem hapti deja aigi pan tambiramba machal sing sidi ahen bagari so hapte o tamo se khoi khullegi sumante ngahange su udena ai atopa khullegine ai mafam amadagi amada chatuna heimahi yonba tamogi heimahi sem hawe ado tamogi se saharom da su khara yonse ai mateng pangi tamo ichal ai gidi laibak pawe ado ai di sahar da su khangna jana balaite aina kanada haraga heimahi sibu yolhandoino tamo ado gidi kari suwagano ai mateng pangi hoija ichal nabu mateng pangbi hairadi Asumna thoibina mateng pangbiduna pathaugi heimahi singado saharda thaba horaklami aduga matam kharagi matungdadi heimahi singado mayamna pamnaba haibadu oirakle pathausu masagi factory ama linkachaduna madudagi tek tawduna yamna paisa paiba haibadu oirakle somdana gudhona machanupada ipagi bugo lakpa nangbu garino oigedaba madi tawne nango yeng ngahawai khoina thina tawbikhiba Heimahi yonba mega ho imungdo haujikti mega su laikit ma laikidrabasu machanupado nangdawna ngausenadene he gyan tabani nami machade haujik kayada phakrabana magi heimahi gi karbarisu mai chumdana yamna chawna tawduna senjau paiba ma oikidawre nangidi kadai ha nangbu aina kena yoklubagi mahairo aina ngasi phanglibase tawsunu kaino pamo akhoigi leiriba sampati mayamsibu kaida thamuge aino sibidasu puba yare Nangse gyan tarero ibo nang ngoksinaba gunda saduna na punsido adum lairani ai khange matam khara haukraba matung lakpa phattaba thabak kaya ama tawrubana nongmagi marai chaitharaklaba imung ama haibado oiraklami matam amada paisa yam paire ai mangaire haina leiramba makhoigi leijaramba law ingkhol pumba yonba horaklami Madu pumba pathauna loina laurami Mamabusu ningthijana layengba ngamjaduna masakari su tawkhidre machal nupi busu mahi masing ningthijana tamhanjabasu ngamjare asumna yamna waramba pathau hojikti yamna nungaina pankhirame Khanganjaba lakliba megi day 30 dagi mobile animation course ama tawjagani hairiba animation video asi sema matamda adomda laptop natraga desktop na chingba leite haibagi waningai karisu leite adomna pariba android mobile phone adudagi semjagadabani course asi 7 days tawjagani kanagumbana course asibu yawbining bataragadi akoigi whatsapp number asida paw phawirakpa yagani akoigi whatsapp number 8798545417 amukahana 8798545417